Eigi Haiba wakhallon asina mang tharaga Thabak Touminnarabadi Irang Asi Thoklamdabasu haina Chief Minister Nongthombam Biren phongdorakli. Wafam asi akampata leiba seyo club ke playground da nauna semgat sagalakiba mini sports complex sangabaga mari leinana pangthokpa thoram amada mahakna phongdokhibani. Manipur lenga ki Department of Youth Affairs and Sports na sinduna seyo club ke playground da pangthokpa thoram aduda Chief Minister Nongthombam Biren hai lamdam asida khundaminariba furup sing asina Ei-eigi Haiba wakhallon thadoknaduna Eikhoigi Haiba Asida punna Thabak Touminnarabadi ngasi thokliba thodok Asi Thoklamdabasu Yai adumakpu lamdam asigi puwari gi tangka kayada pamdaba amasung thokhaningdaba thodok kaya thokre madu pumnamak matamna waroisin purakhiba ngaktani lenga ki maikidagi su tangdu leitaba phibam puraknaba thabak paikhatli Manipur gi apunbagi saktam ngakpa haibasi lenga asigi lengdraba phirepni masida ayet apan pirakpa khudingmak lenga asina mang tharaga miyamga loinana thengnagani Haujikti eikhoi mapung phana sem saraga leire miyami paiba tobigano haiba wafam mahakna makhatana thamki Thormaduda Chief Minister Nongthombam Biren makhatana hai lenga asina sana khotnabagi talent leiba mafam singda infrastructure semgat sagatpagi thabak ningthina paikhatli madugi saruka moina ngasi sangariba mini sports complex asi sangabane state asigi hockey masana da thongju esina lawriba thodang asi sakhang boina hockey gi playground asi samgatpani matamamada state asidagi singthaningai oiba hockey gi sanaroi kaya puthoklamaba dunga sidi mayeng khara tarakpagi mami ui asigumba phibam mase makhatana thoktanaba infrastructure sing samgatpagi thabak asi paikhalakpani haina mahakna makhatana phongdokhi eikhoi haiba post da ai yawe chima ya kokong ne ai na sanagi basida ba madagi ni crisis toys and if we can start thinking of is we eikhoi haiba pot amada wakhal jati khudi Manipur le ba ko try contra marisna eikhoi na khan ba horo wak to ba horo adu ere de ko sigi irang je thoye na eigi na hana mang tharga injan na pushda gi ne masi irang thoris adu na eikhoi di Manipur ya punna leimina ba punna higuna ba apun ba sakam ngak pa ebe se ko yam committed promise conviction na mal na ko satpa kangbu ni ko le ba sinau se na mina ba praja singa pa magi matumina adu na eikhoi laiba shanti leina thamna ba adu apun magi sakam nga aga laiminari ba mayauron de la ba zati kunsa hondo mari si punna hingmin da ba se ko gi target ni masidai da apan ma pina ba hona ko di magi ko mang tharga praja ga loina ne ko na mang tharga thengna gani thengnari and mayam mi pai ba thakat ko lebi gano fajana ko well we are all prepared now hana matam do me thar ki do ko khangok do bani isam samna rally ma sakan ya rally or bani bani rally oiram da bani adugi sudden torko do ko khangok do bani hojiki we are well prepared the government am present prepared torko both center and the state anu yam ka hena sel saching mi pai ni man leite ko gi normal ko gi thabo dum torka me hingse lai tam bana adu ban rocket to mu ai ngarang sai du asi metric parikha thane ra ai gi nungai ta bang gi pen da me da ban to yaw to bi gano live yam wana mi bi punsi dukan ma phama ga no mu isara ma yolaga isa gi sing wana na ba thoi po to ban to di kamai ne isa sa pijani iwa cha kamai pijani ai nu bi kamai se bai to mi sigi pon ma yam se koi khanna ba tok tai Thormaduda sarukya kiba Manipur lenga ki Youth Affairs and Sports ki Minister K Govindas na hai Manipur se apikpa state ama oirabasu sports ki lamda national amasung international ki thakta mingset kaya purakpa ngamkhrei Chief Minister masamaksu sana khotnabada thawai yawba misak ama oiba maramna sanaroi sing yaifa thoranga mari leinaba thabak kaya leptana paikhatli hauzik oiriba Manipur gi fiba masida Manipur gi sanaroi singna national amasung international gi thakta mana kaya laurakpa asina makhoi gi damak lenga nga ngamba thakta khotnari haibasi mayek sengna utle haina Minister Govindas na makhatakhi tongan ba hiram kaya da hiram amada soiragasu atai hiram singdadi lepa yade education sports magi activities puna maksing si lepa yade adugi mathakta bharat ki awang nokpok chidai da leiba yamna piksaba lamdam ama oijaragasu sports ta bharat ki mahut si leharaga tongan ba prithvi ki mafam kaya da piklaba state asidagi represent tawangamba player kaya leibanina amuk ke hena sports ta honorable chief minister na thawai yawi duna tongan ba infrastructures kaya ngasi leptana irang leiragasu eikhoi semgat palepte sangaba lepte